hinge haibdi isha manipur miyamna isana khangna shabu ngakchananabagi lambi du thibunatna atopa upai ama laitre aduna khoi ngasi miyam da khoi state of emergency haik patare khoi public emergency je khoi khudak tagi lok chare apa ibu mihino, luan ni kaya war, nunggu cakap. Siapa minimangar de nunggu de lu siapa apa ni ba? Pero siapa ni yang belai ba? Ini ni, siapa mau siapa? Mau siapa tunggu. Karena aku mahu tak siapa. Jangan kerana yang berapa di bilu ni siapa? Siapa tu kau yang betul. Kau live kan mana nampak? Siapa nak mau kamu kenapa? Apa projek live tentang kami orang cakap na? Kali kita cakap apa? Noi responsible noi ni. सरकार होते हैं से अपन तक था कैसे ठीक है थे तो तारा मत के तुमने सा हो जो थौना लगी ने हो जो संसिन रियो सा हो जो ओखाई जो सा से जो ओनली 3 to 4 किलोमीटर सा से ने वन फुक की का पे सा ओनली 3 to 4 किलोमीटर के आई में फन सरकार का सिला सा तुम सा सरकार होते एरा हमरा दिने करी एरा हमरा दिने कैसा रोय करी तो बड़ा हमरा दिने कैसा तो हां मेरा प्रोसेसिंग अखोना थाजब अमत लेते अखोई हौजी अखोई हिंगे हाइबदी इसा मणिपुर मियामना इसाना खंगना इसाबु ngakchananabagi lambi du thibunatna atopa upai ama leite aduna अखोई ngasi मियामदा अखोई state of emergency haik patare koi public emergency je koi khudak tagi lok chare aduna maramdi khoina masi lok choi maramdi hojik angang nubi mapana lambi hung desat pada yamna khoi gi section dragadi masi yamna chingninga eba mongda matham rang khang da mongda hekta lakpa yabagi adu mo khudong thiba do hekta thoppa yabai phibum du lebna maram orga akoi ngasi dai khudak tagi hongna koi yum da samna ha da koi building na chingba yum da changbi ro leibudun hena mathau dare maramdi koi masi India India ga habi kuki militant singa India ki koi central force singa pun leibani habi su akoi na loina khangi maduda makoi na hoji thokda raibo makhal amata ki akoi ki action amata lokhatna yenga koi ki mishan bhu kapsal pai ba se akoi ki miyam je makoi ki city jamon ubung amakta ba akoi bu loisalaga atupa koi ki raibo sin state amba sel hona pa aluga makoi ki akoi ju arom na plan lenga chingna ba lei so ba koi ki business nama hati narco business sasi lenengudra haibagi India gi khogi tongan lusing basinga kaiguma lakho matam na khoida tongan pham da satpagi tongan thama khud mayam laikre aduga hogina kamai to geda khogi rang na hansu khogi makhoi gi ambulance sama akhoi sizina pham matam da army gi khoi kem da gi thogdore haibagi jingna bam su hoji violence atuna laibni masigi marak asida hoji su akhoi sigumba khoi gi kero sizina bada khoi gi mission project kan jesina phogda hoji India na tumin lai thokpa aduga state government na khoi gi pura kaino ki type ta khoi dami gi type ta lesin gi bai bje masi state lenga chu khanman thoi akhoi je smai tum yeng la ga na khoi India gi basung kha sa legadra haibagi wakhalon du akhoi hukumi saite ki thamjari or matung phiu phiu ngamdagna khoi lenga khadok phiu loina na अखोइना मणिपुर मैम अमुक जो हन खंगनजगे अखोइ ngasi degi hauna public emergency matam kakna अखोइ थमजरे अदुना स्कूल
कॉलेज खुदिमक ngasi tingjanjare koi chap chaba khoi result ama khoi Manipur situation gi phajaba mong hadi phagalap mong du phangdi phawdi khoi matam kwakna khoi gi emergency lapthok chare haina kukumi asi kukumi gi makeri thamjari Rabi na Rabi moi police apno dang moi Rabi ye ka bada bi And it is more than 10 feet long. If you talk about the rocket, this is also 10 feet long rocket that has, and the impact is clearly visible in this entire area. This raises a serious security concern in the minds of the people across the country, because first they attack with drones, militants have access to drones. Now they have indigenously developed rockets which are at least 9 to 10 feet long. This is not the first time. It was happened in the early, in the first week of the August. But then also more than 8 to 10 feet, I thought. They have only started this type of weapons, and only all the Indian forces has been looking after on this. But the jurisdiction who has fire from there, it has controlled by the Indian forces. And if we talk about the involvement of foreign hand, because you know the high-tech drones were used on 1st and 2nd of September in Sesam Sirang area, and today we are witnessing this long-range rockets being fired. Do you think that there is a